Maroiba Pao. Agriculture Department ki official sing Khungang Chatlu Thoram Yauba Chatki Haibadagi Khungang Dagi Har Loba Lakpa Lomi Singda Har Pikidre. Masong Manipur Zoological Garden Tabalambi Asi Mari Lainaba Singna Yangshin Dabadagi Noma Noma ki Pibam Sokjilakli. Karamjari to be Pau meeting Tabiri Basing Taram Nokchiri, Haji Pau Sandok Pizari. Agriculture Department ki official sing Khungang Chatlu Thoram Yauba Chatki Haibadagi Khungang Dagi Har Loba Lakpa Lomi Singda Har Pikidre. Manipur ki tongan ba Khungang Singdagi Lakpa Lomi Singra ngasi Agriculture Department na piba urea launabagi damak lamfel patta leiba department ge mechanized farm da laknaki official singna office ki thongda har yenzedre haina thaba chi ama napsil lamlaga Lomi Singda karimata hairamdana mafam adudagi chatnaki hairi official singi thawong aduda penedraba Lomi sina phongdorakpada ngarang har yenbada loba nanghodabagi ngasi pigani haiduna amuk lakpani official singna pininglaga piba piningraga tokpa khangna chanaba miyoi singdana piningba matamda har pibagi thawong chathabasu yaure arapa khungang singdagi har bag ama ani fangnabagi dama gari waiduna laklaga har pidabasi pen de haina lomi kayana phongdokna rakhe ngasi se khoi ki serial ki batung ina ngasi law haram mane adu khudakta khoi mantri na har se yenbe yaroi stock se leite habu gumra karino habi se khoi store keeper singna khoi bo habi maram na khoi se hujik hayen pidora ka dongai pidon habi se maram matam su thabi de adu kanana kari ki damak ta mataw karam na khoi mantri thingino habi ki maram se khoi kari sa haidi bida moina store se tingaga lonsalamaga chakhibi maram sina khoi yam penjade asina piro habiro pidorga pibiro prajada aseng lomi da phangan biro bni kaki sumana numit ki ani matamanga khoi kyam lakadino lomi aseng da khoi har pi haningi tasena khangna chanaba ama khoi department ki oiba imung munung ki oiba khangna chanaba da khoi har pi bi mota lomi aseng suma hagal ga department ki har lokjero ne na adar submit torga lo ro ni lakchabi da khoi tasena har je phajana sang nai na pi haningi Adhar submit tawraga har bag ani khak pibi ni haidana ngasi humni marin sure mata mang na lairi se bara ting dana adu akoi hojik mantri na lawala akanda thingjan bigra haja mantri na ta seng ma ki thingjan bidabra habe wafam sine khangjan ni wafam se Manipur Zoological Garden Tabalambi Asi Mari Lainaba Singna Yangshin Dabadagi Noma Noma gi Fibam Sokchilakli Works Minister T.S. Biswajit na Chahi Asigi Haukiba March Tha Faubagi Manungda Manipur gi Maru Lambi Sing Koilas Thaduna Sit Nalhangani Haina Media da Fongdo Krabasu Anobalengak Asi Lakpadagi Ngasi Fauba Lambi Asi Samjin Bidri Hairi Uripo Kangchup Rotagi Amasung Game Village Room Dagi Changlakpa Yaba Manipur Zoological Garden Tabalambi Asigi Fibam Phattabana Achat Awok Singda Chawna Khudong Chadaba Mayoknare Tongan ba Manipur gi mafam kayadagi Zoological Garden asi yengba lakliba mahiro yauna miyam na lambi fattabana maram oiduna khudong chadaba kya thengnari lambi asi samjin bina ba haiduna lambi gi nak eta lairiba miyoi kayana lambi thingba yauna wakat mifam fawba changsin ba laikre uripo kendra gi MLA oikhiba amasung haujik oiriba amadi mari lainaba minister na lambi asi sembiu haibada semgani haina thajaba pirakhiba kayadi laikre haire amaromda ising karbar tauriba amasung IMC fattaba potlam kaya puduna chatliba gari singna lambi asi noma gi sokchin bahenjilakli Manipur gi amata ngairaba Manipur Zoological Garden asida foreign tourist singsu yengba lakli lambi gi oiriba fibam masina lamdam asi makhoi gi mamangda yonbaga chap manare atuba matamda lambi asi semjin biu haina lamdam mondo gi praja singna mari lainaba singi pukning chingsilakli Masih fajana sembiu haiba ase itatna na haijar fawba makoina tabi ba kobulaitre sangai festival nangna ba semgani haidana lautokra bawba ngasi bawba hanna baw yingbide nung masit khara tharamga tatpat tawramga tokre masih praja mayamna warau polok tongnare masih atu matamda sembiu haiba se ai haira ka thamjari dustbin laiba ngang hingari thawsingkya masina dustbin jire tahoba phatab hawti mayam je khoi kumut ki phataba phaw yaure siguma ji khai yeng thalaga lambi ji sema kholaga khoi je khaitang aphaba manipur da leiba zoological garden si atang mani ko masir laiba lambi si mayam punam si kanai mi lamde ga jo sang mayam ju laiba ni ko adubu si khoi sum wakhan je khoi itom ta sum ikai ja bhai tare sembi da batagi masini khoi yam nungai je ti se government ahen ba mieng ji sangbi raga matam athubo matam dang tang sembi na ba khoi STB ki thong sira haijari
Technopol District ki Manung Chanba Quata Village da RMSA gi Santang Makhada Sakhiba Quata High School Chahi asigi March thada sanga khibadagi ngasi fawba sarkar gi mari leinaba singna hanna yengshin bidre haina Quata khul gi ima singna pendaba phongdorakle School asi awat apana pik thalle midday meal gi khudong chaba phangdre Chaukidar leitre mai isigi khudong chaba su leitre Full time headmaster ama fawba leitri Sarkar gi tongan ba scheme gi makhada mahiroi singna fangada bakana basing amatta fangdre Computer leirabasu takpinaba oja leitabadagi taduna leire oja matik chana tharaktabadagi mahiroi sing ningthina mahi tamba fangdre mahiroi sing chahi mangbagi fibam da leire athuba matamda mityeng changbiu haina khunja singna fangdorakle Aigi ming no ningthaujam onbi pramita kawe Hoi school si matik chada de hoi hojik lai diba kotha ji da angang apum chi lai tam hanni na hairaga oja matik chana thabirakani sarkana thabirakani na tamhalle mapalam da kaching da imphal da more da tamhaluraga loina kauthare mama mapa koina aduga lai si tapini tambini oja matik chana tharakani hai baida ma kautharuraga hojik ti oja su ambauna laitare sumnagi oja ahum kai oja anoba singji hana mamangla ami kalin siti sakhibadagi Oza ama karak pada nang si bhawna oza karak tare aduna di angang si karma mawongda lai tamhan dauri ge karm haina angang phani athuba matamda sarkar singna mateng pangbiu Fish Farmers Day gi thoram ngasi Fisheries Department sinduna lamfel patalaiba department asida pangthokre thoram adu Fisheries Minister and Kayashi Fisheries Secretary M Lukum Director H Biramani namaroi bamiyoi singoina sarukya ke thoram adu da mamang chehigi October kunda hapta kangje bugda pangthokiba ngagi melada makok mathang taraba singda manamathum sing yenthoki thoram ga mari leinana Minister Kayashi na Manipur de leiriba nga puthokliba farmers singna Manipur gi darkar oiba nga puthokpa ngamnanaba Chief Minister N Birena Fongdokiba wafam gi matung inna mahaki mityeng makhada thabak kya paikhatpa hore nga yogliba singna su Fisheries Department na matamatangi pangthokpa training program da sarukya biyo Manipur da mapalam dagi pushilapa nga sing check tawnanaba more jiribam sekmai amadi mauda department gi official sing thamle haike State government has formed a state level committee to formulate and work for the faster development of fisheries sector in the state. I have requested our director fishery to make a solution for proper testing of fishes so reported with the formalin content by contacting central government research institution at Mori, Jiribam, Sekmai and Mau station. I appeal to all the fish farmers of the state to work more with interest for more production of the fish so as to make us self-sufficiency in fish production. Go to village ki thoram district administration Bisnupur gi makhada Bisnupur district ki tongan ba block ahum da pangthokre Moirang CD block ki oina ward nipan leiba Saiton gram panchayat ki ibudo santhong apan ba community hall da pangthokhi thoram adu da MLAS Bira Bisnupur ki DC Pawan Yadav Saiton gram panchayat ki pradhan and ibom cha yauna jila parishad member kayasu sarukya ki tongan ba department kun mapan gi official singna scheme kya gi kanaba sing fangan ke Saiton gram government high school gi Mahiroi Singh da Pigadaba textbook Oja Singh da Khutsin Naki MLAS Birana Praja Singh Maikai Digi Lakpa Wakat Singh Sarkar gi Mari Leinaba Department Singh Miyut Singha Tanaduna Fangana Bahot Nagani Haiki Go to village ke Thoramasi Wangoi Kendra gi Yumnam Huidrom Ayai Lekai gi Thiam
Laisangkhong Community Hall da su pangthokhi Imphal West District Administration sinduna pangthokhiba thoram aduda Kendragi MLA Olukhoi Imphal West ki DC and Provinsu sarukyakhi thoram aduda Chief Minister Haksel gi Tengbangi Card Ujwala scheme gi makada gas connection piba lairik tambang amdrabangang singda lemna mingchanbaga loinana Social Welfare amadi Health Department ki makada khudung chaba sing miyam da fanganki DC Pravinna thorang asi afaba sasan ama ohenbada mateng pangba ngamgani haiki MLA Lukhoina paikaliba thorang asina miyam gi senmitlon Haksel gi khudung chaba yauna hiram kyada fanghanba ngamle walhauba mafam singisu pangtokhigani haiki Ujwala Yojana scheme ji ki makha da phangba ya ba beneficiary yamna leiram kini akoi karmaina logani karmaina phangani haiba sigi khangda dana phangda ba yamna leiram mi ba sumaina akoi MLA na lit tok jarga aige sen chongjar bi worker singa tanaraga mafam mafam da chatana akoi sigumba guidelines sigi manung channa che sang pai ba AY card pai ba BPL card pai ba family singi khando ga khoi mathang mathang makha ta na pi ne na bagi khoi makha chatha jargi Miyoi ani heroin kg amaga konana Narcotics and Affairs of Border NAFNA Dinku Rotagi Fare Faraba heroin kg adu ngasi NAF ke office de pangtokpa paumi singi mamang da puthokre NAF ke SPW Bashuna haikibada potlam singaloina na farba miyoi sing adudi hidang mayum inaw Sharma chahi nifu humdoi apokpa laikhidraba H Nilamali Sharma amadi hizam tondum Singh jai kuntra taret apokpa laikhidraba H Ibohal Singh makoi animak Andro Police Station gi manung chanba yaripok yambe makha laikai dagi ni haike Ini je pare, ada lagi heroin itu semua dia recover tahu deh, ada lagi atau incriminating articles kara, semua dia recover tahu. Ada si matang dah case sama NAB police station dah case sama register tahu deh, investigation mesti kau pun makasa tanah ini tahu deh. Disposal committee mana lagi deh, ada kau pun case angkara iba, tu correspondence angkara clear tahu wasum deh, aku ini kena ada CCF, kena controller company and factory cyber main lagi, semua dia iraga within 15 days tahu kena dispose tahu kena city kira. 15 saya dekat orang disposal main orang makam yang itu orang. Sugnu Sub Division ki makhad laiba wangu sandang khongda khinba transformer number 6 asi Jun gi tang kuni thoi dagi yakidaba ado ngasi fawba mari lainaba singna semjin dabadagi lamdam adongi miyoi sing mai fangdana leiri consumer cham hena laiba mafam asida transformer yadana leirakpa asina maram oiduna World Cup fawba yengbang fangdre transformer asi lamdam adongi club amadi electricity department ka loinana English yamaga chama pan maudra humdoi dagi mathau tawrakhibani prepaid meter palabasu department na prepaid meter panbagi thabak aduri lokhatri AB cable wire na chingba sizinadri electric pole fawba u amadi wa oiba yaure transformer asi semjin binaba mari leinaba singda wakat khrabasu tabidre athuba matamda higher authority na meeting changbiu haina lamdam adongi praja singna fungdorakle Sunu subdivision ki makha da leiba ong sandang khong transformer number substation number 6 asi hauki bajungi tangkuni thoigi ahing ngaida burning chakhi badagi asi phawba sangla matam asi hariba transformers ne koliba consumer samaga taram ki around sam taram ki chang asi mai mamduna sangla matam asi world cup ki nungai ba kumai amasung atai propose mayam da maram mayam da mai kana ba phangdana mamduna sang lai koi ai samag yauna koi club ki sini nausing lamdam asi club ki sini nausing loina koi kaksing DJM ni manata chatane koi waka charure hari ba wakal asi koi asi dagina mitani kui mamang da pija khrabani aduna athuba matamda asungloba praja gi awaba si mailena ba electricity department na MSPT sel gi chhatigi athuba matamda asungloba mai gi awaba problem asi world cup ki manung final lakaduri ba musung atai propose mayam da awaba mai unari ba si athuba matamda ku on bi haina local ki consumer magi agadu phangan bi haina nolungna ni singjeri Project Direct Agriculture Technology Management Agency Government of Manipur Galoinana District Agriculture Officer Bishnupurna Sinduna Nomugoiba District Level Agriculture Fair Lisangani Taranipal Galoinana Training Amadi Lomi Singa Scientist Singa Interaction Program Ama Moirangdaleba Loktak Modern Fees Market the Pangthokre Doubling of farmers' income hybrid theme the Pangtokpa Thorum Aduda, Moirang Kendrigi MLA P. Sarachandra, MLA S. Bira, MLA Radhakishore, Additional Chief Secretary Agriculture, Let Kogin Haukip, Agriculture Director Rajendra Yana Miyo Kiana Sarukyaki, Punastol Kunmarina Sarukyaduna Pangtokiba Thorum Aduda, MLA P. Sarachandra na Haikibada, Masama Fabalamdam Ama Ohenbada, Haujiki Matamda, Lomi Singi Chaurabat Hogdanglay, Chokot Pate Lebak Singa, Manaba Lamdam Ama Ohenge Hairabadi, Kungang Sangat Pamatok Tai Haiki. Income se layan na particular wa kungang singohan create to na
Thoramadu the department ki maikei degi lomi sing the appreciation certificate amadi self help group tarukta revolving fund oina lupa lising tara taragi check mana sing thoki additional chief secretary Letkogin Haukipna farmer amadi official singi marakta afaba mari thamduna chathok hena puthokpa ngamba lamdam ama ohenaba punna hotna minase haiki lomi the department ki jese saamega asina thong saamega ka diya ऐसी थोड़ी से कमाने सारे तो हर दल लोग इस डिपार्टमेंट के सारे का Passenger puba gari singna mawong maril tadana mafam amada hekta khamjilaga passenger hapkatpa amadi thadaba gari gi che chang sudeba sing niyom chumna gari thaunanaba transport department na drive chathakre Imphal West ke district transport officer oiriba thiam dinachandrana drive asiga mari lainana phongdorakpada gari thauriba singna yadya haiba mafam da gari khamjin biganu passenger singna su apiba gari parking fawba chatlaga gari tongbiyo marakta gari khamlaga tongbagi hainabi thadokpiyo haike Turning the adagi asigi overbridge mathakta mamai leiba adagi mahani thongkhong mathakta parking he ocean ba adagi asigi overbridge makhada mi ngairaga pick up tawraga sum leiba haiba pot mayam se adagi gari che chang sudawa taxi dawa loimak sure angle sing je license ki permit ki fitness ki haiba pot mayam sigi soi the mall tasingna haragadi he na parking ki pot chini aduna corner da ina fil tongningi thi sigi corner to se na to corner ki turning ki corner sida akoi public na ju mi ngai ba gari degi gari na ju pick up tongna ba khoda ba se masi khar thadok biu paugi marak thatna tema break ama Ogo quick zone gidi tatatis college di mamal suma phang khuding chamane yo suma ngaro pista chalabnina adu suma takta superlink footing gi offer mamum pirisidi tas electric drum no sin bagum na yo tisin bayar dudi sanagi mohut yangna sin bayar nati chat lage ba please I chat lage ba election gi matam lekhrabadi adu dima mu unau phangaro asum tawna mango season at chatrabada adum haina Winkies mango Swiss rolls adum hanglaro khangedana Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 AM Hotel Classic, North AOC. For free registration, contact 708505751 or 971993334. As a fresher, need ta select oversee khara waboina khali adubu aina kometa chalurba tungda oza singi well experience amadi teaching methods tagi confidence funky amasung need ta live oina thoki future experiencing the hygiene body need back toge harabadi hard work dedication and confidence level maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll ambu laklaba pumnama slow motion adum oi punsibu Winkies amta dipiudana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lage ba please I chat lage ba target ke season loi krabadi adudi ma amu hana una phangaro asum tawna mango season chakrabada adum haina Winkies mango Swiss rolls adum phangaro khangedana. My name is Kiwang Mai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba oza singi guidelines dona. Ai ngasi NEET 2018 se top tawba ngamjabani. Oza sing se yam helpful oi. They always call me and ask me my weaknesses even through phone. Adugi damakta oza sing bo yam tharaktari.
Lastly, I would like to say that I'm a proud Commissions. Winkies mini Swiss roll and bulak laba. Pumnama slow motion adum oil. Punsibu Winkies am tadi piudana. Break matuna taram nok chire zima khata bapao. Maleng Gesing Nungsiki Fibam Karada Oirabashu Kanbada Saruk Yariba, Green Revolution Society Manipurna, Lieutenant Changsilapa Kongtangi Manung Channa, Humfumapal Suba, Ban Mahot Safka Mari Lainana, Taubal District Manung Chanba, Yaripok Kekrukuldelaiba, Guarok Chingda U Charakia Thakre, MLA O Surjikumar Yauna Pangtokiba, U Thabagi Thorum Aduda, Green Revolution Society Ki Thaumi Singsu Sarukyake, Punna U Chara Chamangarom Thakre. अखिल भारतीय विद्यार्थी परिषद ABVP लिंखत की बगी हुंबू मापल शुभ मपो कुमोन थौरम ABVP थौबाल यूनिट सिंधुना थौबाल अचोब कैथेल मखाद लेबा मल्टीपर्पज कम्युनिटी हॉल द पांगथोखरे थौरम अदुदा काउंसिल एग्जामिनेशन कंट्रोलर TH मंत्री सिंह ABVP थौबाल यूनिट की प्रेसिडेंट सनसम किरण कुमार ABVP के नेशनल सेक्रेटरी नरेंद्र सापम अमदी थौबाल यूनिट की जॉइंट सेक्रेटरी विकानंद माइबम न मरोइब मियोय सिंह ओइना सरुक याखे चही असिगी फेब्रुवरी 19 पांगथोखिबा पेंटिंग कॉम्पिटिशन दा मकोक मथंग तारबसिंगदा सर्टिफिकेट अमदी साइटेशन पीखी लिसियमगा चमापन निफु मापलदगी हौना ABVP लिंखत्तुना लमदम असिदा महेगी लमदा लुप असना लौरिबा थौदांगबो वांगांखिबसिंगना थागतपा फोंगदोकनखे उखरुल डिस्ट्रिक्ट की फंगरेतांग दंगसी अयुक अंगनबा पुंग अहुंगा मिनिट निफु रोम चटपा मतमदा होटल अमगा लोइनना दुकान अनि मई चाखरे उखरुल फायर सर्विस अमदी मियाम न मई कनबगी थबक चथखे मई चाखिबा दुकान सिंग अदो अमना सा योनबा अतोपा अमना पेट्रोल अमदी डीजल योनबा दुकान नि हाइरे मतौ करम न मई अदु चालखिबनो हाइबा चपचाबा खंगबा ngamdre थौदोक अदुदा असोक अपंदी याउदे हाइरे District Administration Technopol na Sinduna ngasi Moregi Chabang 5 Wangda Leba Community Holder Go to Village Mission ki Thauram Pangthokre. Thauram aduda Moregi ADC and Bankim SDPO Sandip Gopal Das amadi More de Leriba Tongan Tongan ba Community Singi Miyoy Singh amadi Department kya ge official Singsu Sarukya ke. अमुकोकना हंदक चथखिबा मणिपुर बन मनुंगदा श्राद्धा चटपा मियोय सिंह बन सौगटपा सिंगना थौबाल मोइजिंग लमखाइदा फजदबा वाहै वता कया सिजनखिबा अमदी फुरखिबा दुगी मतंगदा नुंगाइनदबा क्या लेरंबा अदो थौबाल गे SP गौतम अमदी अटै पुलिस ऑफिसर सिंह JAC गी मियोय सिंह मोइजिंग खोलगी मरुबी मौलाना सिंह अमदी बन सौगटपा मियोय यावना पुन्न वारी शानबदगी याशिनबा पुरखरे मतुंगदा सिगुम्बा पामदबा थौदोक थोकलोय हाइना मोइजिंग खोलगी मरुबी सिंगी माइकैदगी थाजबा पीखी थौदोक अदुगी मतंगदा सेम किबा JAC नसु याशिनबा पुरखलबनिना JAC सु रिजॉल्व तौरे हाइकी Ngarang Kamjong Police Station ki Manung Chanba Kangpat Village Maya Dalaiba KT Center da IED Pokai Handuna attack Chatarapada Laikhidraba Kontramatoi Suba AR gi C Company ki Thobal Khangabok tegi Ningthojum Subhash Chandra gi Thawa Yaudra Bahakchang da Assam Rifles na Guard of Honor Piduna Ikai Khumnabut Kre Laikhidraba Subhash Chandra gi Yumda Pangthokpa Thoram adu da Assam Rifles ki Makok Thomba official Kayaso Sarokya ke दिन दयाल उपाध्याय ग्रामीण कौशल योजना प्रोजेक्ट की फूड एंड बेवरेज इनॉग्रेशन कम किट्स डिस्ट्रीब्यूशन थौरम ngasi मंत्रिपुर की लेबा ट्रेनिंग सेंटर विलेज नंबर 8 ता पांगथोखरे ज्ञान ज्योति फाउंडेशन
Ministry of Rural Development and Manipur State Rural Livelihood Mission Manipur ga punna sinduna pangthokiba thoram aduda Rural Development and Panchayati Raj ki Additional Chief Secretary MH Khan, Gyan Jyoti Foundation ki Director Dr. Pranav Vaishya amadi State Mission ki Director MJ Pradeep Chandrena maruiba miyoi singoina sarukya ki Additional Chief Secretary MH Khan na Manipur gi nahasing asi haithoi singthoibana sinfam amada hekta thabak tawba ngamli State asigi nahasing tungi asha yamna chawba lambi amani haiki Civil aviation में यहो, jet ता चलो, indigo ता चलो, air asia ता चलो, every third girl is करा तकिनो नंग मणिपुर तकिनी है. So why it is so? Because people have potential, people have the capability. ऐ ना ये मणिपुर को मणिपुर की छात्र थी capability याम ले रहे. अदो मोए की exposure लेते number 1, number 2 मोए की self confidence खरा वाले. You have to improve your self-confidence. You face the challenge. Adu darkar nahi. Mumbai da haukiba numit kharanigi mamangdagi akanba nong churakpadagi lambi amadi railway track yauna mafam gasing thumjinkhre masina maram oiduna mahiloisang ching chutti laukthokre haina Mumbai da leiriba ISGV gi discussion in charge TS Biswajit na khangalakle Social Development Athletic Union Techcham na sinduna Techcham High School ground da chathariba ahanba SDAU Trophy 7A side state level Village Open Football Tournament ki mapu G4 Hairok na oikre final match da G4 Hairok na Kakching FC bu goal ahum anida thoiduna trophy ki mapu oikhibane tournament asi loishinbagi thoramda MLAP Brozen Union ki hanagi president S Joy Chandra Jila Parishad ki hanagi member kullabidusu sarukyaduna manamathum yenthoki Thangjam Priya Kobi Chahitara Mapalum Shurabi Jiribamdagi Haujikna Tera Kurai Jam Lerakta Laibi Nupi Asi Chatkiba Tang Tarukki Ayukta Mayumdagi Tokibadagi Hanjilaktre Mahak Foot Manga Inchi Manga Wangi Kulei Kuchuni Kanagumba Singh na Mahapu Thengnabirabadi Lamphel Police Station Natraga Mobile number 700552538 da Pau PBU Hairi Mobile number Muktanga Hananing Shingjari 700552538 Azero bada maroiba pau amukahanna. Agriculture Department ke official sing khungang chatlu thorom yawba chatki haibadagi khungang dagi har loba lakba lomi singda har pikhidre. Amasong Manipur Zoological Garden tabalambi asi mari lainaba singna yengshindabadagi nongma nongmagi phibam sokchilakli. Haji Faubugo na Steve na Pijaba Pau Matanga Shada Losinjare, meeting Tabiri Basing Bomukana Kurumjari.